Lakhipuronline puthokchaba Megi Tangkun Irai numit ki Khomjinba Pao tabirasi. Ahanbada maruiba Pao. Kasar Jila gi Guardian Mantri Asok Singhal Jila asigi chawgi pibam yengsenanaba Silchar da thunglakre. Atongma lupa lising ahumda Silchar Guwahati ki marakta Fly Big Service Sagol Sendagi haukre. Barak Tampak ki ichaw ka mari lenana awana taraba singi tengbangi damak MPF amadi amsugi volunteer singna rescue team semkre. Panduna leiruba kasar ki fencing chanaroi sing tekta kaitna halakre amasung Jiribam Forest Division ki staff singna ichawna awaba taraba singda tengbangi potlam sing yenthokre. Haujik mapungoiba pau tabirasi. Kasar Jila gi Guardian Mantri Asok Singhal Jila asigi ichawgi phibam yengsinabagi damak ngarang Silchar da thunglakre. Nongthak lanmi gi aeroplane da tongduna mahak ngarang Kumbir Gram plane tafam da thunglakibani. Lamdam asigi ichaw mayok naba mafam singda koina chatluraba matungda paumi singda wangang latuna mantrina ichawna awaba taraba singi damak Jila lenga ki maiketagi ayuk nungthil khaidana makhatana tengbangi thabak chathaki gani haiki. Mantri Galoinana MLA Mihir Kanti Som, MLA Kausik Rai Amadi, MLA Dipayon Chakraborty Su Sarugyaki. देखिए अभी तो तैयारी ही इस बात पे है कि आने वाले समय में इससे भी अधिक बाढ़ का प्रकोप आ सकता है बराक वैली में और कछार जिले के अंदर, उसकी तैयारी हम कर रहे हैं। उसके बाद रिस्टोरेशन का जो काम है, एक बार पानी रिसीड हो जाए, बाढ़ खत्म हो जाए तो उसके बाद रिस्टोरेशन के काम पे भी ध्यान दिया जाएगा। वैसे कहाँ क्या क्या डैमेज हुआ है वो आवरली बेसिस पे अपडेट हो रहा है। Barak Tampak ki mafam da mayok nariba lebakin thaba madi ichawna maram oiraga train chatok chasin dasu apanba oibana miyam gi kudong chanabagi damak lenga ki maige dagi ngarang dagi hauraga numit tarani gi oina Silchar Guwahati paigataba Fly Big Service haukre. Numit khuding gi Guwahati dagi Silchar tamna nungthil pung 5 da pairaklaga numidang wairam pung 3 ka minute kunda Silchar dagi Guwahati tamna paikhigani. Ticket ki mamal lupa lising ahumni. Guwahati dagi thunglakiba passenger singbu ngarang Guardian Mantri Asok Singhal na harau tayamna okki. Barak Tampak ta haujik oiriba ichawgi phibam asiga mari lenana Manipuri People's Front MPF na Kudaki oiba mifam ama South Barak Hall Binakandi Part 2 da pangthoktuna flood rescue team ama semkhre. MPF amadi amsu gi volunteer singna semba team asina SDO Lakhipur amasung local MLA ga unaduna hiramasigi matangda ai bacherol pisinkhre. MPF amadi amsu gi volunteer singna sel khainaduna semliba flood rescue team asina Kaptanpur Borbil amadi Konjeng Lekai gi relief camp singda chatuna tangai phadana nongmagi changdaba yadraba potlam sing thaknabai sing candle kang tanana ba potlam sabon loinana chana thaknaba potlam sing su MPF amadi amsugi ichawgi tengbang kangbu sing asina mateng pangki. Ngarang su MPF amadi amsugi apunba rescue team asina Sriba relief camp amasung Tolen Khun Khunauda mioi 12 saba team amana yengsin khongchat chatki loinana relief material sing cheng chakna singba khara awana taraba imung manungda mateng piramkhre hairi. Borbil amasung Konjeng Lekai relief camp ta ngarang su awana taraba singda relief ki potlam sing piramki makhata na rescue team asina angam mateng pangki gani haina MPF ki Secretary General L Ingangan bana phongdoragli. Sinuna ga chocolate musikinda gini. Oh si jumyo le mene. Ichawna maram oiraga anuagi lambi su isingna thumjinkhre lambi phaunadre. Nuksizaraba kasar lamdam gi mipom khutimak pu mangkana kokna khurumzari amasung nungai pa pause ama pudra lakchari madudi dukandar.com na isa isa ni yumda
delivery charge amatta lawdana home service ki khudong chaba pizari kitchen items yung gichana thakna namba fast food ki items visit lighting na chingbasing cash on delivery ki kuthangda home delivery service asiki khudong chaba simayam lawbiu hena akopa marol khangbining balai na su www.dukandar.com natragana 7896677707 hariba contact number sida akopa marol khangbiu haiduna haizen Sonai Kendra gi manung channa Satla Meitei Khungangda Ichau nanglaba miyoi singi phibam TMC Luchingba Dr. Maimom Santi Kumarna hi tonglaga chatuna yengsinkhre Andheri Ghat Walmara hariba Mitei Taba Khungang asi isingna koishinduna leibam mafamni Maikai kayadagi ising chakhulaktuna awaba mayoknare Ichau gi matang asida kanamatana laktuna I pau lawbirade haina lamdam asigi Karna Singna phongdorakli Hiram asigi matangda mari leinaba singda pau yohongani haina Dr. Santi Kumarna thajaba piramkhre Amaromda Sonai gi Janjar Balida isingna koisilakpadagi panduna leiba miyoi sing khunja singna honaduna puthorakpa ngamkhre Ayuk anganbadagi leinga ki mari leinaba singda pau pirabasu thau sabirakte haina khunja singna penakidre khongchara sida Bikram Singh Baharul Islam na chingba TMC gi miyoi sing sarujaki sida Barak sida leiriba atop jati sing amasung atop party singna satla haribu mafum si khwaidigi ising chawbo mafum ni adul mafum asida kanagu mamiwe amatana laktana jenggenbide koigi ngasi haibun mi simaktada koigi Barak TMC gi koigi secretary oina aigi yamba Dr. Maimon Santina satla awaba taba sibu jenggenbiba lakbi sigi damakta satla leiriba praja mayam singna thagacheri amasung nungaiba phungdokchari amasung mateng pinabiu haiduna hana myang phomdegi mamana han sungari Rising Rays Foundation NGO ki director Laisram Poraitun gi luching makhada Chanpur da ising ichauna awaba tarba singbu yengsinbagi khongchat ama NGO asigi maigei tagi pangba yaba mateng su pangani hairi loinana awaba tarba singda Assam lengak na su mideng changbinaba haibaga loinana Chanpur khunjagi angama thau singsu mideng changbiu haina NGO asigi maigei tagi appeal tawrakli Haujik tabirasi thabaki pau Gurukul School Kabugonj ki ojagi pham kharagi damak darkhas kauri mahi gi thak BA pass amasung English medium school da tambibagi experience leigadabani BA B.Ed amadi chahi mangagi teaching experience leiba candidate singda henna khudong chaba pigani amadi salary lupa lising taradagi haugani Standard form da mari leinaba certificate ka loinana lagliba me thagi tang 38 fawagi manungda application jaholakadabani application pisin pham to the president Gurukul School Barmoni Mamang Laikai PO Kabugonj District Kasar pin code 788121 aduga WhatsApp number 9954603018 ni WhatsApp number 9954603018 natraga 9435073302 da pau phaunabiyo National Level Fencing Selection Trial gi damak chatkiba Kasar gi fencing sanaroi tara amasung official mari ga loinana makhoi tara mari Guwahati gi Nehru Stadium da trial gi matungda Silchar da halakpagi lambida ichau amadi ching kinthabana maram oiraga haukiba thangje numita haflong da panba takhi Thaudok asigi matangda Kasar District Fencing Association gi General Secretary Purnendu Das ka pau phaunaduna makhoi tekta kaidana halakre hairi Thaudok asida kharadang oirabasu mateng pangba oina Kasar District Thangta Association gi maigedagi lupa lising ahum gi mateng piki hairi Panbayai fencing trial chatkiba makhoi tara gi manungda makhoi ahum N Thoiba Singh KH Ines Singh amasung lamngan ba meitei makhoi ahum selection oikhi makhoi ahum jungi tang 13 ta katakta pangthokadoriba 13 suba National Junior Fencing Championship da saruk yarugu dauri Jiribam Forest Division gi staff singna sel khaina duna
Jiribam district ki ichauna sokhalaba mafam singda DFO Rajesh Darade IFS ta luchingduna koina chatuna awaba taraba imung singda nongmagi changdraba yadraba potlam sing yenthokre Jiribam gi mafam ayamba isingna thumjin khibadagi meyoi kaya awaba mayoknari ngarang tengbang gi potlam sing yenthokiba mafam singdi Jiribam gi Kamranga Hilgard GP Lakhipur amadi Kalinagar ki ising ichauna awabat nanglaba imung manung singdani hairi khongchat asida N Bira Singh in charge Range Forest Officer amadi Forest ki staff sing su sarukjaki aroibada maruiba pau amukhanna Kasar Jila ki Guardian Mantri Ashok Singhal Jila asigi ichaugi pibam yengsenanaba Silchar da thunglakre Atongman lupa lising ahomda Silchar Guwahati ki marakta Fly Big Service Sagol Chandagi hokre Barak Tampak ki ichau ga mari lenana awana taraba singi tengbangi damak MPF amadi amsu ki volunteer singna rescue team semkre Panduna leiruba Kasar ki fencing thanaroi sing tekta kaidna halakre amasung Jiribam Forest Division ki staff singna ichauna awaba taraba singda tengbangi potlam sing yenthokre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare